Kuki khutlai paiba shingna drone shijinaraga bomb ge attack chatharakkhiba do center na hakchune lobaga loinana army state police amade paramilitary ge makok thongba official sing yaoba committee ama semkhre Punjab ki Indo-Pakistan border da drone dagi bomb amade drug thadarakpagi thouong sing ningthina shenaba heiraba BSF ke expert sing ki Mateng committee asina Lougadouri hiram asigi matang da national gi pauche Hindustan Times ta fonglakba report aman hai Kuki khutlai paiba shingna chatharakkhiba drone bombing adugi marumda kari laibage haibadu chap chana khangdoknabagi damak 57 Mountain Division ki Lieutenant General Manipur Police ki Additional DGP Assam Rifles South ki Major General amadi CRPF amasung BSF ki Inspector General yaoba committee ama center na Semkhre committee asina technical expert shingna tanaduna Kuki khutlai paiba shingna drone modify tauraga bomb thadabagi thouong sing kupna thijingani hairi committee asi awang bathaki mifam ama pangthoklaba matungda semkhibani committee asina technical expert sing nektuna drone da bomb fit tawbagi mechanism sing khangdoknaba khonagani haina officer amana phongdorakle masi gairoinana drone da fit tawba bomb gi khudam changdam sing tasin khomjin duna kadai fauba akanba safu piba yabagi haibagi matangda thijingani pumnamak asigi mathakta Kuki khutlai paiba shingna inau nauba mongda chatharakkhiba kaikhenba thouong kudong thiningai oiba thouong asi laksinaba committee asina warep logani haina su officer asina makha takhi committee asina paikat kadauriba thabak thoram sing asi mai paknabagi damak Punjab ki Indo-Pakistan border da drone dagi bomb amade drug thadarakpagi thouong sing ningthina shenaba heiraba BSF ke expert singi mateng logani Hindustan Times ki report asina makha tana hai Kuki khutlai paiba shingna drone dagi bomb thadarakraba matung hauji fawbada security force na kangpokpida leiba militant singi camp dagi drone ama fagatpa laikre Manipur da thokliba irang asida maitei amadi Kuki shingna drone shijinaraga chidakom yengsinbagi thabak chatharaga lakhi adumakpo drone asi khutlai oina shijinarakpadi handaki asina ahan bane Drone khutlai oina shijinarakbagi anouba shenaba asina maram oiraga Assam Rifles ki Chief Lieutenant General Vikas Lakhira Manipur da chalaga yangsingadaure drone khutlai oina shijinarakba si India gi border lana Myanmar da train tawrapo oigani haina security force ke makok thongba officer singna thajanari haina so Hindustan Times ki report asina makha tari